ꯐꯣꯡꯗꯣꯛꯄꯤꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯁꯛ ꯊꯤ ꯍꯥꯏꯔꯨꯕꯒꯤ ꯁꯤꯒꯦ ꯇꯧꯔꯝꯕ ꯅꯨꯄꯤꯅꯤ꯫ ꯍꯩꯃꯥ ꯑꯁꯤ ꯅꯨꯄꯥꯁꯤ ꯌꯥꯝ ꯉꯥꯎꯋꯦ ꯃꯤ꯫ ꯑꯁꯤꯗ ꯈꯥꯝꯈ꯭ꯔꯦ ꯇꯥꯟꯅꯔꯨꯈꯤꯒꯦ꯫ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ꯫ ꯀꯔꯤ? ꯗꯥꯁꯦ ꯑꯩꯅ ꯅꯨꯡꯁꯤꯖꯔꯨꯔꯕ ꯀꯣꯏꯅꯁꯤ ꯍꯥꯏꯒꯦ ꯇꯧꯕ꯫ ꯉꯁꯤ ꯈꯛ ꯊꯦꯡꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏꯅ ꯅꯁꯛ ꯁꯛꯇ ꯑꯗꯨꯒ ꯀꯌꯥ ꯁꯨꯝ ꯑꯩꯒ ꯅꯣꯏ ꯅꯨꯄꯥꯒꯤꯅꯦ ꯂꯩ ꯈꯨꯗꯤꯡ ꯆꯨꯞꯄ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯈꯪꯉꯦꯅꯦ꯫ ꯍꯥꯏꯕꯤꯗ꯭ꯔꯁꯨ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯅꯦ ꯄꯪꯍꯥꯏ ꯍꯥꯏꯔꯛꯀꯅꯨ ꯈꯪꯕ꯭ꯔꯥ? ꯈꯣꯏꯃꯨꯗꯤꯅꯦ ꯂꯩ ꯆꯨꯞꯇꯕ ꯈꯣꯏ ꯃꯌꯥꯝ ꯂꯩ ꯈꯪꯕ꯭ꯔꯥ? ꯅꯣꯏ ꯅꯨꯄꯤꯅꯤꯅꯦ ꯈꯣꯏꯃꯨ ꯈꯨꯗꯤꯡꯒꯤ ꯂꯩ ꯆꯨꯞꯍꯜꯂꯤꯗꯣ꯫ ꯁꯛꯇꯥꯗꯨꯒ ꯅꯪꯗꯤ ꯀꯌꯥꯝ ꯐꯖꯔꯅ ꯑꯩ ꯁꯛꯇꯥꯒ ꯄꯥꯟꯅꯔꯤꯕ? ꯑꯩꯗꯤ ꯍꯥꯏꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯍꯦ ꯁꯦꯒ꯭ꯔꯥꯒꯗꯣ ꯊꯥꯡꯒꯠꯂꯣ ꯁꯦꯒ꯭ꯔꯥꯡ ꯃꯅꯝꯅꯤꯅ ꯉꯥꯔꯤ ꯐꯨꯃꯥꯏ ꯃꯅꯤꯡ ꯅꯝꯏꯕꯦꯝꯃ ꯅꯨꯄꯥ ꯀꯣꯏꯒꯦꯗꯤꯅꯦ ꯈꯔꯁꯨ ꯅꯥꯟꯅ ꯇꯝꯃꯨ ꯁ꯭ꯋꯥꯏꯁꯦ ꯉꯥꯔꯤ ꯃꯅꯝ ꯅꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯒ ꯍꯥꯏꯕꯤꯒꯦ ꯅꯁꯛꯅꯦꯅ ꯋꯥꯛꯁꯣꯞꯇꯩ ꯑꯇꯥꯊꯨ ꯈꯨꯜꯂ ꯁꯦꯝꯕ ꯃꯥꯟꯗꯨꯕ ꯅꯨꯄꯥꯒ ꯍꯥꯏꯗꯧꯔꯤ꯫ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯏꯟꯇꯔꯦꯁ ꯂꯩꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ꯫